ꯃꯊꯦꯜ ꯔꯦꯁꯤꯄꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯁꯥꯂꯥ ꯍꯥꯞꯄꯒ ꯉꯥ ꯌꯥꯏꯗꯣꯏꯅꯤ ꯑꯗꯣ ꯉꯥꯁꯦ ꯃꯈꯜ ꯑꯅꯤꯗ ꯌꯥꯏꯒꯅꯤ ꯑꯃꯅ ꯑꯣꯚꯦꯟꯗ ꯑꯗꯨꯒ ꯑꯃꯅ ꯇꯋꯥꯗ ꯑꯗꯣ ꯑꯅꯤꯁꯦ ꯃꯍꯥꯎꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯌꯥꯏꯕꯒꯤ ꯃꯑꯣꯡꯇꯅꯤ ꯈꯦꯠꯅꯔꯤꯕ ꯑꯁꯨꯝꯅ ꯃꯁꯥꯂꯥ ꯍꯥꯞꯄꯒ ꯌꯥꯏꯕ ꯉꯥꯁꯦ ꯆꯥꯕꯗ ꯃꯍꯥꯎꯗꯣ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯒꯤ ꯊꯥꯎꯁꯨ ꯆꯪꯗꯦ ꯑꯗꯣ ꯑꯁꯤ ꯌꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯪꯗ ꯌꯥꯏꯔꯒꯁꯨ ꯌꯥꯒꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯍꯧꯅꯕ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯌꯥꯏꯅꯕꯒꯤ ꯉꯥ ꯑꯁꯤꯗ ꯂꯩꯖꯔꯦ ꯑꯁꯤꯅ ꯄꯨꯊꯤ ꯉꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯐꯥꯕꯧ ꯉꯥ ꯍꯥꯏꯅ ꯃꯥꯅꯦ ꯑꯗꯣ ꯀꯁꯥꯔꯗꯗꯤ ꯑꯗꯨꯝ ꯃꯁꯤ ꯄꯨꯊꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯃꯨꯀ ꯉꯥ ꯍꯧꯖꯤꯛ ꯉꯥ ꯑꯁꯤꯗ ꯃꯁꯥꯂꯥꯁꯤꯡ ꯍꯥꯞꯇꯨꯅ ꯇꯩꯁꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯆꯅꯝ ꯑꯁꯨꯕ ꯈꯔ ꯂꯧꯖꯔꯦ ꯑꯁꯤ ꯉꯥ ꯑꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯗꯒꯤ ꯌꯥꯏꯉꯪ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯌꯥꯏꯉꯪ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯗꯒꯤ ꯖꯤꯔꯥꯁꯨ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝ ꯑꯁꯤꯁꯨ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯤꯔꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥꯎꯁꯦ ꯆꯥꯃꯁ ꯑꯃꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯔꯅꯤ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯑꯦꯅꯤ ꯊꯥꯎ ꯑꯃ ꯍꯥꯞꯄꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯑꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯁꯥꯂꯥ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜ ꯊꯥꯔꯒ ꯉꯥꯁꯦ ꯐꯖꯅ ꯁꯤꯟꯗꯣꯛꯄꯤꯔꯅꯤ ꯑꯁꯤꯗ ꯑꯣꯚꯦꯟꯒꯤ ꯇ꯭ꯔꯦꯁꯦ ꯂꯧꯔꯦ ꯑꯗꯣ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜ ꯂꯩꯖꯔꯦ ꯁꯤꯗ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜ ꯑꯁꯤ ꯍꯥꯞꯈꯤꯕ ꯇꯥꯔꯒꯗꯤ ꯉꯥꯁꯦ ꯇ꯭ꯔꯦ ꯑꯁꯤꯗꯁꯨ ꯅꯞꯄꯔꯣꯏ ꯑꯗꯨꯗꯒꯤ ꯐꯖꯅꯁꯨ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯉꯥꯁꯦ ꯁꯤꯟꯗꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯃꯩꯁꯦ ꯑꯣꯟ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯦꯝꯄꯔꯦꯆꯔꯁꯦ 200ꯗ ꯊꯝꯕꯤꯔꯦ ꯑꯗꯨꯗꯒꯤ ꯕꯦꯛꯇ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯇꯥꯏꯃꯔꯁꯤꯅ ꯃꯤꯅꯤꯠ 10ꯗ ꯊꯝꯕꯅꯤ ꯍꯧꯖꯤꯛ ꯉꯥꯁꯦ ꯃꯨꯟꯕ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯁꯦꯝ ꯇꯨ ꯁꯦꯝ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕ ꯃꯁꯥꯂꯥꯗꯣ ꯍꯥꯞꯄꯤꯔꯅꯤ ꯑꯁꯤꯗ ꯆꯅꯝ ꯂꯩꯔꯦ ꯆꯅꯝꯁꯦ ꯍꯥꯞꯄꯤꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯃꯁꯨꯡ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯨꯗꯒꯤ ꯌꯥꯏꯉꯪꯁꯨ ꯆꯥꯃꯁ ꯃꯁꯨꯡ ꯑꯃ ꯍꯥꯞꯄꯤꯔꯦ ꯖꯤꯔꯥ ꯑꯁꯨꯕ ꯆꯥꯃꯁ ꯃꯁꯨꯡ ꯑꯃ ꯍꯥꯞꯄꯤꯔꯦ ꯊꯨꯝꯁꯨ ꯈꯔ ꯍꯥꯞꯄꯤꯔꯦ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯒꯅꯤ ꯍꯧꯖꯤꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯒꯦꯁꯇ ꯅꯣꯟ ꯁ꯭ꯇꯤꯛ ꯄꯦꯟ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯗꯣ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯤꯒꯅꯤ ꯊꯥꯎꯁꯦ ꯐꯖꯅ ꯇꯣꯠꯁꯟꯕꯤꯒꯅꯤ ꯃꯥꯒꯤ ꯊꯨꯡꯅꯕ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯈꯤꯕ ꯃꯤꯅꯤꯠ 5ꯃꯨꯛ ꯐꯥꯔꯦ ꯑꯗꯣ ꯃꯩꯁꯦ ꯂꯣ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯀꯣ ꯉꯥꯁꯦ ꯑꯣꯟꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯉꯥꯁꯦ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯂꯩꯔꯒ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯔꯅꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯇꯋꯥꯗ ꯌꯥꯏꯕꯁꯤꯗꯤꯀꯣ ꯈꯤꯇꯪ ꯈꯨꯠꯇꯤ ꯆꯪꯉꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯃꯦ ꯍꯧꯖꯤꯛ ꯉꯥꯁꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯂꯧꯊꯣꯛꯄꯤꯔꯅꯤ
ngasai oven da yaikiba nga do phajana mulle aduna lawthokpire do nga se phajana su ko haidi khara kemlap tawna ko phajana mulle nga se hoji nga se lawthokpirani ngasai aluminium foil thagi maram na tray se kemta mon laudre do nga si sulok thokpa loire mayami ngasi gi nga yai se loijere ado asina oven da yai baduni aduga asina tawa da yai baduni ado ani se magi hakba masala du samana maram na mahau su samane adudagi mawu so dum samane ado asumaina masala hapa ga nga yai bese ko akogi yongsa alu iron ba gumba adudagi pani ron ba gumba ga chabagi khuhau sidi ko aidi haikana de am sati na hawi aduna mayam su sungsu soidana recipe asibu try to view ngasigi oina di video se madang asida lo sinjerage mayam video asibu loini yengla matungda like to biramu share to view loina na channel asida anobo oiraga na channel asibu subscribe to biraba matungda bell button number copy ganu agi makha tawa video gi notification lakna bagi da